Kurumzari yengbiriba punampu channel asi maiketigi anamaktada taramna usari yengbiriba kwai punampu ngasi viewers singi mamangda thamjagadu wari asi diary dagi hayba program asi diary de yumfam oiba asengba wari duni adumba thokdo wathok kaya adu diary dagi lokucharaga viewers singi mamangda thamjanaba honajage amadi loifauba tabigani amadi yengbigani habatare happy belly tree Amambada Kumtharakpa hayba tare happy belly tree dagi Amambada Kumtharakpa Amambada Kumtharakhi hayba tare hayba happy belly tree haysi ching amada leba khulamani hayba tare ching amada leba khulsi kamai tawbano hairkanda masi imphal dagi kilometer humbugo humdoi 700 meter something hayba tare asi kilometer humbom doi mari ki sangda adamai lap pasi koi none fau yokpada amai lap ya tari imphal dagi ado haiba khulsi fauwa chat matamda none bazar dagi amuk masi subject to correction ni aigi waklonda masi kano laigani kilometer 10 da introng bu leram gadra amai khalli hojiki happy belly tree haiba khulasi yokpada haiba tare kana ba chatna ba hotna ba haiba tare adubu haibasi kanau mana akhangba adi kanau mana Asengba exact kilometer khangbiba leiragasu email khuthangda adom Thabirakpa yai kachu kai blekte ado haiba happy belly tree khongchat haiba tare chalubasi kamai tawbun hai kanda manipuri wangmada layuni matamduda aise hayakse adubu haiba khuladuda aigi imanaba amakhak mahki maming akham hairaga khangnei ado makoi se koina kabuini haina mai lawi adu makoina rongmei naga hayba yai natra karimba tribe amagi pot amada makoina naga hayba pose tapjabani adu aikoina di kaboi ni rongmei ni adu lengmei ni amaina lei hayba tare adu maksi akham akoina di kabui oina ui adu ma kai gasi pau phauna raba matungda mafam asi network fangde mobile network fangde karimba mu awang mathak amada mu kadragadi fangde haitare adu haiba mafam asida satringai mamangda aikhwani hana pau phauna ba haiba tare mapalam dagi aina phauna ra matungda lao yarani maki makhada su mioi chahum chamri gumba chani chahum gumba di maki manungda leire dum phaminar ga waisana ba yarani haidana tawba adu kisu mathakta aigisu haiba mission adu mai pak taba yadaba por khak oiba haiba tare maramaduna haiba porasi yanara matungda aisa chatpani haiba tare ada challa matungda happy belly tree si khangdamina khangbi horo masi koi none bazar dagi kilometer ino je panjagi badu mulamna chalaga lei do haiba khunasi aina khangjabada makoina hairpagi matungin haiba tare cookie singna leiramba khulni cookie naga irang thokra matungda cookie sing chatkra matungda makoina leiba oina amaina waida imanabsin tambi takpi haiba tare madum sumamba suyana lawi adu mafam du yong na bohona bada ching lambi di ka oire lambi semba haure haiba tare leba kakthatlaga koigi singi lerai du kakthatla haiba tare lambi di semba oire kharkra chatpa yan ngai gi haiba tare adubu kolas makti tha haudri matam du seikhagi mangi waini aduga hairo mhamadu kakhatpa haurakpada rail lambi gi koigi rail gi thabakanna su hauri haiba tare chingdu du yengdabasu koigi tunnel khutpagi tunnel khutlaga koigi rang angoba haibagi lamna ubu lai mana adaidasu sam koi manipur gi airwi gumba mali ngakpui lamna yengbada haiba tare adamai lai adubu hamdu yobada numit ta babukti natri koi nungdin gi pung ahum mari mai leram madra adamai leram gani khalli imanabduna none bazar da yaurakan ai ngairaga none bazar da lei ngai da man lo lakpani lo laga mata to chatpani haiba tare amaina wan hamdu yaure adubu matang asada yom phamda khoigi community hall oi school oi tobam leirami adudai da angang mayam al mayam meeting pangthomi mic palaga haiba tare adudai da aina chatkanda makoina di ahambada aisi musalman meitei pangal amaina uba male amai uba jani adamaina khalle moi wakalonda adubu kona meitei ne khangpane adubu aisu wangang bagi tanja makak stage to the carga wangang mi tanjam kak bibiki haiba tare mayamna
the Marwina Pangtomi Batoramasi, Satra Singdu, Puning Thokpa, Amadi English Marwin, English Nganaba, Hotnabagi, Oina, Tawi, Ansim do go to English Ngangali, Ikai Kaibangam, Kangalag English Ngangali, Aduka Manamatum Piram Habitare. Almeams Pami, Pakanasai Mams Pami. Adubo. I sukabagi stays to Kabagi Khuthangda Lauraga, I not Saliba Mission doing Matungina, Pongtotragasu, Khuthangda in Lauraga. Koi may take the Remba, Laisangna, Takariumba, Posa Makamatamda, Kongo, at the Zapal Loto Pibasi, and the Loto Pibasi, Honasani. I know Tongi Podolo to a kai, the wood to be a Makakep, a Makaki Opi, quite Kepsi, surrounding sea, Quay Musakan Nabahitana. I might on a kai, Kakanda, a Labakalakai, and the Hansing permission to Ingitaretum Yari Habagi Monda, the Squai de Monda, Adubu. Karamatunda ay wangangi madudi kamaina ngangi hakanda aina hai matangduda English haibasi tamgadabani English haije tamba yamna fai tawbudabu Maitai lon haiba potse Maitai lon Manipuri haiba posi masigi lon si yamna khangba darka oi haibanena makoi wakhan sing dun thudek banatte makoi wakhan sing da inu hun hanthana yeng banatte Metalun Khangbiragadi Darka Oi Haibaki Maramdi Kaino Hakanda Konadu Leiriba Anambami Kara Haibatare Metalun Ngamangam Metalun Khangdaba Yauri Habatare Maramadun English Tambakai Balite Tawudabu Sagi Manipuri Metalon Khangbiragadi Darka Oi Makoina Kayamba Manipuri Hamam the Infal area the Oiro Sagama the Lakmatamda Metalon the Waisana Turin Metalon the Khangre Kamaisanani English tambe mutta high pot su tamba darka oi haina maina tawi adubu kuladugi organizers induna sawningamba yai natragana nungaitaba leramba yai adubu aina haibu humasi akoi communicate tawba haibase akoi gi lamduda lairiba manipuri londo khangba am darka oi budun haijabani adu admai har matungda wari du illusion ki adu loir matungda ai la ebudu ki purpose to ki matungina nungdang khoi gi khungi achoba amagi mayumda haibatare madu khoi pakhang fan haigadra khaboi londa da hairaga adamai tawbam phamamada nungdangda ahal kun kumangamu tawraga pulli an kun kumangamu tawraga pun basida mastaida khetnabadu munatabiu khetnabadu ai haijarake kamaina khetnabano harakanda meeting du loigra matungda saigi stage ta kawdu loigra matungda tupi upakabadu khitang respect leba wale adu to wale habose hainaba tanare aigina kongda mana basing khuthangda haibatare adubu Chaliba Kongsa to the Itomtani, Kanamta Yaubunate, Hibatare, Chaliba Miss and Itom the Satpani. Do so many Puiwang when Itom the light on the Satpani Habatare. Kanamta Khanghanbirakpa in the Sally Lai have a Samam Thagati. Adubu Matangasida, Isanigisi, I sang to a meeting to the Nundangi meeting to the Sangang Loli, Kanam Halamana, Chim at the Piraga, and Ngangba sing, Point Meandu. Isali ay maming matafa wisan bra na kali salam do male na mito amay na ira matungda wangangi so me ina meeting do da sagi stage ka budra to piu podo ay khangdabai upune madu chatnabida dongi chatnabida madu tamai to tongna de habadu khangdabai ni okay adu bo ay lokthok saraga wangai meeting do da habatare adu ay lokthok kom to pasapal de mai tei gi chatnabida mai lokthok ni stage ka matam da do moti lokthui habadu sai Okay, sorry. Sara matungda moina haire an ngaiduna aina laiba purpose to aina smaita buni sini wairu sara matungda ai manawje pau phaunar smaita lakpani adubu imanawduna makoida hana communicate ta hogdabugumba sumale habatare hana communicate tawda hana haipiram da haitare smaita bu sumale habatare adu matangsta moina haire nangna hogdoiba sanariba tawduriba wari khudimakse Makoina Hetangam Banate Makoina so no neda labor, Makogi chairman have a male, Makoina habita, so ki Makat the labor name of Kunse, Aduna Makoitaki Ayaba Lobo Matsangi, Aduga, Makoina Kitang Pongtoropada, Akoina Zangling and a Kundu, the Hector Zangwaya, the Baki Bottom labor male, habit, Ainasum Pava habitare. Heta changning ena kanano kaino khang heta changba yada baki poram khak lei badongna tawi habatare oda matang sita
customary law haitare migi sanabi koi maitai dadi maitai gi oiba pota kana magi mem chaladi karima chathak madin leira dum punaba chale adubu hoi matam du da ai adu yo wakhlon du aingonda lehongdre khundu da chang matam da kamaina kai report phugadamno adubu mi ma lakta gadi khundu da karim hawathum karim ba sanga karim khara chini da orgasu purga lakadamni hai madu ai hana khangudabagini hai adamai tawe tawrakanda mana haire hojikti christmas mayane christmas noksla khomayana ina chaliba matamdo christmas mayani aduna kanogi christmas ki angang sing na pingang se pakhani sakya jagoi tamba isai tamba ma gi thabak sinaba matamne aduna hojiki poto khitang atang sabo wali haidana amain takpirakpadagi wakhandu aina khallaga chalamba imanabduga tawnaramba wari myamdu khara bekhala pudong tawba haiba tare adubu kaide adubu aina hawala hai aina laksari basdi maitai haiba leite naga haiba leite aduma miyengda yengdabida apunba amakhakki wakhalonda pangthongminasi sangsansi haidana adumaina wari du purpose tawbun haiba tare mayam tabiribasingda wakhara aina hai tawjare haiba tare madugidang ngakpigani adamai tawdana hairiba pot adu hawdo matungda pass amadi fail ani gi marakta leire purpose proposal je haiba tare ana amai taro leir matungda leirmiba ahal mayam dugi moigi ka hetare moi customary law du aina khangdabni haiba tare aduna maitai gi lamda la ga jo adamaina leirakadabni adamaina purakadabni haiba pot leite maitai gi dusu laining adi leir olain to smile laigani adubu hairiba wari myam si khun aduda ahan sing aduda marum pang sing adu aina sauba pendaba nuaitabagi wari du leiraga haijabna chade maramni kariuma namituda thokhiba wari watai du simba condition khar laibaduni haibadu amuk nauna haiba tare sengdokpoina wari sida aigi dairi du yumfam oiba wari sida panjabani adugi dam tuzanga pigani aduga adamai tawra matungda aidu khun adugi aina thungibi imanabai mayumda lektre magatinaba mamanabagi mayumda aidu kitang phi sukrana taisade thungiba mafamdu da haiba tare adubu ai makhada plastic ki fak ama da phi kitang yam thabadi natre madugi phi do aduma thabiraga ahingduma ai len ki haiba tare tum ki haiba tare adubu loksu thongba aduga natonsu akoigi mahi senba haigadra adamai tawi adamai tawraga ahingdu le tumba yade adamai tawra matungda mayamdu karimta hairam darbida aina thungibi imungduda ai imanaba haiba tare magi napi duda masaksu unaramdre adum mapande aina aidu chatlugige aidu thogige haidana adamai tawra hairami aduga ngasai si isalauba meeting duda yaub ahanduna haiba wakoi ngangnaba londa kamaina haibana kanda mana khuljibu nungsiragadi khulluda amuk lakhini ma sungsoi soidana hana moina hainai adubu matang sta ina sengdok saningba makhak lei madudi karino harkanda aidi aigoiba wakhlonda khulama khakki wakhlonda khalaga lakpa natte aigi apambogi wakhlon matunadi manipurda leiba khul khudimak sina nagagini sina kokigini sina adugini haiba leite aigoiba wakhlonda di punamaki afaba wakhlonda khalaga punba magi wakhlonda aigi proposal du pura lakpane adubu khulluda specific kundu nuaitaba yade kundu wahanba yade kundu ngaktaba yade kundu fandaba yade haiba wakhlondu lakani nongma soidana mapuna thozanbiragadi haiba tare adubu aina laiba potugi matungina di khun mayamgini kun amakhakki natte adubu imanabdugi mateng lawraga lakhibani aduna kundu leiriba meeting adu yawbiba hansingna hairiba program ase tabiragadi achumaran khitang adum bisar tobi haiba tare adubu masina masi waigare adubu khoi mite haiba leite naga haiba leite manipurda leiba haibasi mamdagi machane wakhlon si adum meeting da su si yu haisi maga adumai yawi kaisunga si phawba si yu haisi hongde haiba tare ai famdagi aduna amai tawraga nonga dringai mamingai pung anni gumba taramadra
ahongum mataramatra admaina aina yengbada admai taba male matamdu ai kumdarakhi haibadare singdudagi adu singdari kumdarakpa haibasi pungmam bane lambi da kamai lakaduna masini viewers in the hiding is singdudagi kumaina kumtharakaduna amambaduda ai mara kumam changi mobile gi light ki mating lobum changi aduga singdugi nakanda lokha lo adagi nakanda uwa umang wamang mayam du maktuda laiba duda kayumba sakai sawom hayba sing asi thengnaragadi timing duda matamaduda aigi punsidu loiba yana sulai hayba tare aigi tungda kana lakpa yai kaidoba yai hayba ngamde adubu ai isana risk lawrga aina singdudagi kumdare hayba tare isagi thabakni khallaga hayba tare adumai tawi adu kumdara matungda khar ngan thore alakanda khulama marakta khulama thene khuldu yuma makhak kumba yam tabante yuma makhak kumbu ui adu manakta khoi ising tanki challaga ising sendarakpa ising tungal lerma yamna lui phajai ising khawrangbaga loinana ai ising thakhi hayba tare hoisu khongi ai tungda hayba tare amai tona kuma matungda jiki khoi main road jiri lambi si kolas thab lambi si khoi main highway si yoram da yaudro kana khara wal ingaida wali ana nupi makhasu thengnei sam bayar ka khale mai sam da lafu mu khara yaw malai adu daina none lambi na hangbada mana somda na khothile mai torgal ai lambi ani phang le rambani kome mai tor kome kuma matungda koi madu railway sembagi bangladeshi oiduna traga bengali oidura khangde mapanda karim khara mai tharga ma karim khara khonara ma hetare thongira kaiduna khangde adaina sangjallaga baya ising leibra thingthakna ba haipanda munna yenge maramdi aina yaliba nambodone aina upiba tupidune adagi aigi saigi illiba arangba sangli sangla tawba arangba khoigi haufi haitare ne ko haufi do maduma illa lakpo da munna yenge aingonda kana oizana masibo haina ngalliba matam ko oibaga anu ising du mana piraga ai khar thaga amai tor kuma kanda adudagi gari fana ngai bani lakti ngalliba ka wunna adumai taruga tamna la matungda imphal yorki haba tare sumai tawna happy belly tree dagi kumdarakhi happy belly tree habasi none dagi chatlaga leigatuni mayamda aduna koina chaliba wari watai tawribasi diary de yumfam asengba kaya adu mayam mangda lijabani karimba koina fatanungda thok khidana karimba leigidaba taragadi haiba wari si personal oiba wari ne adubu mayam ge mangda thamjari se masi karimba khara adom nasudum liba yai adom ge wari kya maso khogi mail khuthangda dum khangalakpa yai adu masi adom da lijari si adom da karimba wakhlon khara ani karamda adom da entertainment kadang oiba su yai natraga adom da diary iningbai wakhlon su hana leirambo erga su hena leina ba haiba wakhlon da su yumfam erga wari silizabani amadi yengbiriba koipanangta amukana khurumjari